अहानबदा मरुइबा पाव दाबी phangdanaba hotnabada Bandh-Blockade na khutlai oina sijinnabagi heinabi thadoklasi haina Chief Minister N.Biren phongdokhre. Manipur sangai festival gi souvenir bags Minister Karam Shyamna launch toukhre. Amadit Nonglei nungshit Gaja na maram oiduna ngasi nungthil Tamil Nadu gi Cuddalore amasung Pambamda Nong kanna churaba yai. Khurumjari Times of Manipur News miyeng tabiri bapunamakpu Arunbala na taram na ukseri pau sandok na pizari. Bandh-Blockade na lamdam asigi saukhat khongthangda achoba khurau ama oire demand phangnaba hotnabada Bandh-Blockade na khutlai oina sijinnabagi heinabi thadoklasi lakliba sangai festival asida ayet apan amata pibigano haina Manipur gi Chief Minister N.Biren phongdokhre. Wafam asi ngasi Chief Minister Bangloda pangthokhiba miyam gi numit amadi Hill Leaders Day gi thoramda haikibani. Mahakna makha taraduna sangai festival ga mari leinana lakhatpa section thaurangi saruk ama oina lambi gi traffic rules amadi regulation khara enforce tauragani. Car thauba miyoi singna seat belt phadaba two-wheeler singna helmet uptabana singba phagatpagi thabak khara traffic police na lokhatpa hauragani. Loina na sangai festival yengba lakliba miram gi tourist singda aikhoi gi phajaba wahiwata amadi thaksi kasina taramna okpisi haina mahakna makha taki. Sangai Festival ga mari lainana lokhutpa section thaurangi saruk ama oina lambi traffic rules and regulation enforce tauragani. Car thauba miyoi singna seat belt fadava two-wheeler singna helmet uptabana chingba fagatpagi thabak traffic police na lokhutpa hauragani. Loina na Sangai Festival yengba lakliba miram gi tourist singda fajaba wahi wata amadi thaksi khasina taramna okpisi haina N.Biren haiki. License driving license hana Biram yam so koi phane am so phagal laga mamang ida togi mayam thengna biram mani license issue to romba to koi kaktatana suspend togdana adagi driving license merman tarna biram samri samga ga phagatna togram do hojik se koi rules khara strict toge na khalle adaina mayam da appeal tongning basi hojik car thoriba gari macha thoriba kholiba mayam se mayam waru bigunu indam da su yore ama tore to police na traffic na kai gum khara law enforcer kani car thoba the bell father ba adagi bike motorbike tong bada khoi gi helmet upta bugum ba khoi khara enforcer kani madu waro bi gunu khoi gi isa safe tong na bani Mahangna makhata duna hojik wathok oriba RMSA oja singi tha kaya gi tolop pithoktan leiriba asigi matang da palladuna Ramsa asi central sponsors project ama oijarabasu matam aduda makhoibu appoint tawba matamda regular oina appoint tawsilambani matam gi oina center dagi lakpa sale aduna makhoi gi tolop pigadabani adubu center dagi matam chana fund laktabana awaba asi mayoknabani Adumuku concerned minister ga tanaduna hiram asida yengsilagani haina mahakna makataki. Ramsagi si the same di Ramsagi schemes project winner do mani. Ada ikoi matam do recruit to bukanda regular winner recruit to silo. Matam gi scheme ga adagi paisa la aga pigi da basi. Madu toram da aduna tha taruk taret kumbagi adagi paisa tharak da ba. Madu aina han education minister ne aduga commissioner education ne ada tharga koi ISRD ministry ga wari sanare athuba da moi tha ani ahum gidi tharo na bagi anar bane aduna ramsagi oja sing de soina appeal tawning base yes han mamang da soi gre hojik lakada ba potadi whatever we the government have I khoi da leiba I khoi na tawba ngam thabak tu de khoi am positively tawgani aduna hojiki strike ban adagi agitation akoi gi Sangai festival gi yengbi raga haitare mapandagi lakador ba foreign countries me amdagi lakador ba mayam si yengbi raga madu strike ban kai ge tawi mahota anytime unasi na moi education minister ko su unare hai adu drakan le dai ge su unasi adu ga feasibility kari lege do tor ga soft to minasi na adu so ya appeal ta ho gaya
ngasi pangthokiba miyamgi numit amadi hill leaders day thoram aduda saruk yaba lakhiba Churachandpur dagi Sharmila Anal Kobi nupi amana hai Manipur police ta thabak toramba mahaki mapuroiba Y Ahongjau 1995 ta Bishnupur district ki Thinungai da thokiba ambush ki thodok amada laikhidabani mahaki mapuroiba laikhidabagi tungda mahaki pikliba angang aduga mahaka hingnabagi lanfamda achouba khudong chadaba ama oiki chahi kaya asi mahaki mapuroiba laikhidabagi Die in Hardness scheme gi makhada matam gi laingak singda thabak pibinaba kayarak honaduna laklabasu mahaki wakat tabinaba kanasu laikhide adubu tha khargi mamangda miyamgi nimitta N.Biren da wakalaba tungda tha anigi manungda mahakpu thabak hapirakhibani haina mahakna apenba phongdokhi adumana laikhidabsi 95 ta laikhidabni ambush ta Thinungai da so kuiraba matam sida aina honara lakbasu phangdaba matamnu da isa amasi atobasi tha maga hapta ni khatani bapa laikhidabsi adudagi aina isa si piklingai de hodara ngasi phangdaba adu aina miyamgi numisida khogi N.Biren gi manaksida sangzarpu matamda mana harau na 95 tagi hujik pawba kari phangdabra haida bana ai boya pira ngasi di ai tabak phangjakre Thoram adugi saruk ama oina National Health Mission Manipur amadi Directorate of Health Services ki makhada National Program for Prevention and Control of Cancer, Diabetes, Cardiovascular Diseases and Stroke na sinduna diabetes BP patients singi oiba screening amasu pangthoki Lakliba November Kunmathoidagi numit tarani chupna chathagadaba Manipur Sangai Festival 2018 gi souvenir base ngasi Minister Karam Shyamna Manipur Place Club ta launch toukhre CAP and PD Labor Welfare Association na sinduna pangthokhiba thauram aduda wa ngangladuna Minister Karam Shyamna ngasi puthokliba souvenir base asina lamdam asibu malemgi miyamda saktakpada achouba mateng oiragani haiki ngasi thauram se ai sagi site gi Aslimatic Benjavan, Majaba, Aduga, Manipur, Sakta, the big Krabba souvenirs, a sober diagram, lower than highway touch of Wakaro, the Majaba, Cuddalore, Chimilami, Balapi, Kutimukua, Sali Taratari, Manipur Sakari, Taratari, Phongdokhre. Thank you. Thauramadu Mari Lainana Lamzingba Group ki Director Mutum Rakesna Akhanaba mitung lengi warol piraduna ngasi lamdam asigi naha singna sarkar gi thabakhak ngaibagi mahutta isagi haithoi singthoiba sing puthoktuna isana isabu thabak pijaduna lamdam asigi saukhat maikeda sangsin minasi hain haiki Sangan musibiduna iramdam asibu khanbada mayam suru kaminasi nahawa tsareba lamsi guru ki maike de isu koi thona pana hawai haksang yam ka ko saraga imale ba ku kanbada mayam mathen Nonglei Kucing super soft minum dari kuigi low terbaik adalah produk ini high power content semua sen itu biraga iram dan segina untuk ketuk nama mayam dari apa itu jadi Nonglei nungshit Gaja na maram oiduna ngasi nungthil Tamil Nadu gi Cuddalore amasung Pambamda Nong kanna churaba yai hiram asiga mari lainana Bharat ki Navy singna section thaurang kaya laukhatre Tamil Nadu gi laingakna relief personnel Johum lising kuntraga chamanga thaurang toukhre amadi Thanjavur Pudakotai Nagapatinam Cuddalore amasung Karakal district ta leiba mahailoi sang punamak suti thadoklare meteorological department na ningthaukaba numitta Nonglei nungshit Gaja Tamil Nadu ki samudra mapan phaudana Cuddalore amadi Pambamda akanba nungshit yauba kanna chugugani haina laukthokhreba laikhirbani raije adugi sarkarna madugi matung inna akanba section thaurang kaya amasu lokhatkre yumthang nariba union territory Pondicherry dasu Nonglei nungshit asi yorokpagi akiba laibana lamdam adudasu section thaurang lokhatkre hairi Manipur Sangai Festival naksilakpaga loinana security force nasu section thaurang lokhat paleptri ngasi su Bishnupur district police ki additional SP operation Manihar gi miyeng makhada commando gi OC wifi na lusingba kangbu amana district asigi Kaibul Chandrapur gi area da thibu humbagi thabak sathakre ayuk pung manga dagi pung taruk makhai fawba sathikhiba operation aduda nupi yauna chama manga yauna miyoi sahunga dra manga na verification chathakhi
मदुदा मसागी सक्ताक से याउदबा मियोय मंगा बेल आउट अमा मखा ताना वेरिफिकेशन चथनबा फागतुना कुंबी पुलिस ता सिनखरे हाइरी यामना लाइबक थिबा थौदोक अमदा इम्फाल वेस्ट डिस्ट्रिक्ट की मनुंग सन लैबा संगाई पुरो मनिंग लैकाई गी एफसीआई गोदान मनाक्ता पुखरी दा तासिन की बदगी बोल खुन्ननबा होनबदा इराक नबदगी मनाव नुपी बु कन्ननबा होनबदा मसे लैखिद्रे थौदोक असि ngarang numit yungba matung pung ama makhairom taba matamda thokibani sucheta yambem sahi taruk mahakna sanaba bol adu mayum manakta laiba pukhri da tasinbadagi khunna ba honaki tanja aduda mahak irak nakhi hairi mahak kanna ba mase uniska yambem na kanna ba honaki adumakpu makhoi animak pukhri da aduda tasin ki duna irak nakhi laikai miyam na thengnarakpadagi sucheta di kanbangam ki adum oinamak little flower school da class 4 tamlibi sahi mapalom surabi uniska di mafam adumaktuda laikhidrabani uniska laikhidabaga mari lainana ngasi little flower school gi authority na mahaku ikai khumnaba utuna half holiday thakre hairi Tagel gi juvenile home da thori yanduna siram khiba mayang imphal irong khunau dagi abo yung khaiba misiga mari leinana langla lanjing thidokna ba maning tamba inquiry committee ama tha asigi tara taruk phawgi manungda semduna mathau tohan gadabani haina JAC na dabi toukhre ngasi Manipur Press Club ta pangthokiba pawgi mifam amada aboy misiga mari leinana semkiba JAC gi convener Abdul Latif na misi asiga mari leinana ngarang Chief Minister da memorandum ama pishinkhre memorandum aduda taliba dabi sing thabakta onthokrabadi akanba khongjan sangsingani haina phongdokhi isi ki matang si sida koina object sanction jari se makoi tagi koina government ki koi juvenile home tayal pat lai se sigi sida angang si trial to lai me ba hoje je ado khangau tarik tara hum doi ki ayuk pung taret ka minat taret nipan sum orapna koi ge ahan si to pau irakpa irakpa to sum yen uda koi sat la ge yen sum me ado thoriya la ge leiram misi sina tongan na photo si ani phangjai ba koi da photo si ani phangjai si ge mit amati sin khunjan ba ma aduga sin khunjan da ba ma si ge photo ani si phangjai misi sigi matang sia koi yam sing na ba anda koi government da kan na misi sigi matang da asiang ba sum ba ha tha asigi kunipanda pangthokadoriba yumlon nariba Mizoram gi seat nimpugi oiba state assembly election gi mangoinana NPP gi election campaign kan khalagli NPP gi oina election campaign ga rang aizol The Manipur ki Deputy Minister Y. Joy Kumar na hogdokhre campaign hogdokba aduda Health Minister L. Jento Kumar su saruk yakhi. Angang singbu akhanaba miyeng thambagi pandamda chayol ama chupna chathagadaba sign line se dosti campaign ngarang dagi hokre sign line thobal na sinduna ngasisu makhatana district asigi tongan ba mafam singda campaign chathari campaign asi Imphal East Imphal West sign line na sinduna ngasi airport lambi paringda campaign chathaduna miyamda wakhal taminakhi tha asigi kun manga fawgi manungda jiribam tipai muk lambi semjindrabadi makhata ba akanba khongjin changsinaba warep laukhre ngarang jiribam divongda leiba isel club ki office ta pangthokiba miyam gi oiba mifam amana warep adu laukhibani mifam aduda JAC on development of jiri tipai muk road semjin khibaga loina Thau pugada basing khankre tungda paumi singa unaba amada JAC ki General Secretary na Ziri Tipai Muklambi asi semjin bina ba Chief Minister PWD Minister Local MLA amadi DC da fawa memorandum kaya pisangrabsu ngasi fawa lambi asi semjin bidana lairi lambi paring asidagi tholokpa upul singna lambi gi nak yetta lairi ba angang kaya ana aye kaya mayok nare maram aduna lambi asi semjin dabradi akan ba khongjan changsilagani maduda tholokpa phaphatagi daita laingak na pugadabani haiki
Group Center CRPF Langjingna Manipur State TV Officer Amadi RNTCP Staff Singa Kusam Naduna Ngarang CRPF Manipur amasung Nagaland gi Composite Hospital ga the Tuberculosis TB Awareness Campaign ama pangthokhre. Campaign adu hodokladuna CRPF Manipur Nagaland Sector gi IGP Rajesh Kumar na TB laina asi ngasigi mirong asina asigasu loinaduna lairi maram aduna laina asidagi ngakthoknanaba security force amadi mahaki imung manung singda ngasigi asigumba awareness asi pangthokpani haike. Thauram aduda CRPF personnel amadi imung manung yauna miyoi chamalom chahumlom na charuk yaki. Election Commission na Asis Kundrabu SP Sansaki Mahut Sinduna Mizoram gi Chief Electoral Officer oina hapkhre panbai abadi Chief Electoral Officer gi pham pairamba SB Sansaki mathakta wathok kaya laikhrabani 1996 batch ki IAS Officer oiramba Asis Kundra General Administration Department Higher and Technical Education Mizoram gi Commissioner oina thawpuramba miyoini Paul penal na Rajya adugi government na hena Pam adubu pairamba SB Sansaki mahut sinnaba miyoi kharagi ming pikhalao haina khanghalakpadagi SB Sansakna ahenba Central Armed Police Forces awang nongpok Raija singda pibiraknaba haikiba lai amasung mahakna Election Commission da Raija adugi hanagi Principal Secretary Lanung Magwa Swangogi mathakta warol kaya amasu Thagalam kiba lai Pam takraba SB Samsak Gimsakaisa Numita Mizoram Thadoktuna Chatkre Loinana Miyamgi Khongjangsu Loichinkre Hairi. Kasar District Taekwondo Association Amadi Krida Bharati Kasar District Committee Anina Sinduna Assamgi India Club Indoor Stadium da Pangthoka Dauriba Ahanba India Cup Open International Taekwondo Championship 2018 da Manipuri Sanaroi Kuntraga taret amadi official humpunna nimpu sarugyana na bagidamakta ngasi ayuk pung 12 gi taba matamda Manipur gi Team Jiribam District tagi khongsan khre ahanba India Cup Open International Taekwondo Championship 2018 asida official oina sarugyaga doriba Taekwondo Federation of Manipur gi General Secretary P Olen Maitaina Manipur da Laidiba District singi sanaroi kayana sarugyaduna amadi Jiribam District tagi su sanaroi kunithoi punna sanaroi kuntra taretna sarugyaduna November gi 13 tagina Hogadoriba Taranipan Fauba Sathagadoriba Championship Asida Miyamna support Tobiduna Sanaroi Singbu Thauna Hapiu Sanaroi Singna Mai Paktuna Manipur gi Mingsat Purakpa ngamba oizage haina Miyamgi Pukning Singsinki Ngasi Manipur da phongnariba pause singda kari kari maru iba pawyer wibage habdu mayam amtang khangminasi Sangai Express Social Media di yamna afo medium ni angang singbudi lana lamjing loidavani Chief Minister Opposition gi thawang chapchana logani gai khangam namthak torambagi Woodhill gi Executive Director Police da fare pokna fam Commission da lafa case khudimak hearing ani ahum da while pigani Chairperson Sasinaba Bank Guarantee na thika loramba company gi Executive Director fare Angangi numit lisingani taranipan achawa Children Park ama sargani Chief Minister Framework Agreement namthak taunaba honariba singda tanjapi fam thokte guidon kamai Naharol gi thogdang Congress Sarkar gi matamda makhoi masel sel yenanaba thika gi thabak toramba natana miyam gi kanagadaba thabak amata torom khide Chief Minister Minister Biswajitna MSJWS ki makhada journalist tarukta sel gi temang khusin nakre Congress na Sarkar gi asoiba sing thinduna takpada BJP na saufam thokte gai khangam Govin Misiga Mari Lainana Commission na James ki Director dagi report kaukre Huyen Lan Pau Infal da kilometer kungamari sangba overbridge sengkot lagani Chief Minister Thausil Haitraga atopa da tainaba ikai ningai ni gai khangam Minister Biswajit na Paumi Tarukki tengbang khusin nakre Japan team na sumo wrestling pangthokpham yangsin khre Aimol Nagada punsin balaite Union Sana Laibak Lupa crore aniga laktara magi mini suite file torokpadagi korna official tareta sumon tawkhre Neso na mitop yokhat pachana kangon singi mayokta chathagadaba khongjang sing lauthokre Thasi kunthada any state capital tareta protest tawgani Science experiment singna satra singda kanahali Paumi tarukta selgi mateng pikre
Ichel Express Manipur da angang singi sanafam achawa park ama athuba matam da semgat lagani Chief Minister Gandhi Nehru Indira na chingba lusingba singbu BJP na puwari dagi muthatnaba hotnari TN Hauke State Level Painting Competition pangthokre Iraibak India gi lusingba singi maming history dagi muthatlaga BJP RSS na nauna semnaba hotnari angang singi achawa park ama sarkar na athuba da semgat lagani Chief Minister Aimol oina laigani Maru iba pau amukahanna Dabi phangnaba hotnabada Bandh-Blockade na khutlai oina sijinnabagi heinabi thadoklasi haina Chief Minister N.Biren na phongdokhre Manipur Sangai Festival gi souvenir base Minister Karam Shyamna launch toukhre Amadi Nonglei nungshit Gaja na maram oiduna ngasi nungthil Tamil Nadu gi Cuddalore amasung Pambamda Nong kanna churaba yai Hausiki oinadi Manipur pau matang asida loijare Times of Manipur News meng tabiri bapunamapu Arunbala amuka hana kurumjari